Assalamualaikum warahmatullahi wabarakatuh. Tayong panbagi aroy nabi haibadi tayong panbagi mapum hang na thabi rakhiba aroy ba paukholoi Hazrat Muhammad Mustafa sallallahu alaihi wasallam na tayong da khongna bi rakhibagi numit haibadi milad ul nabi na lakpada. Dharma haibadi din haiba se wari oina noma phadok linaraga tokadaba wafam natte. Masi punsi gi mikup amasung khongthang khodingda thadok loidaba punsi lambini. Aikoina Hazrat Muhammad sallallahu alaihi wasallam bu ningsing jaba matamda amasung mahaki mapok numit na lakpada khwaidagi phajaba mawong oigadabadi mahaki paujien gi artha khangbaga loinana madugi pandam gi makhada hingnanabagi wafam khannaba amasung madu chatpa oigani. Allah na Hazrat Muhammad Mustafa sallallahu alaihi wasallam bu dunia da lakhan bikhibagi maru oiba maramdi miyoibana mahaki matau tamduna punsigi khwaidagi wangba thak yaunanabani. Aduna Allah na mahakpo khatamun nabiyin haibadi aroiba nabi mapugi paujien ba ohin bikhibani. Qur'ana masigi matangda asumna haibiri thangai sheng namak Allah gi pau puba Muhammad sallallahu alaihi wasallam gi maphamda nakhoi fazaba fidam nafam laibani. Qur'an gi surah number 13 ga humdo ayat number 10 ga mathoi. Hazrat Muhammad Mustafa sallallahu alaihi wasallam gi punsi miyoiba punamakki fidam nafam oiba punsi ni. Mahaki mapok numit ningsingba numitta mahaki punsi dagi phangadaba kanaba do nainabagi mahutta thagat isai sakpa amasung miyoibagi punsiga samjinlaba yadraba wari machana singba libagi thabak tawbanadi lagliba matam punamaka chanaraba rasulgi punsibu khunungi oiba haujiki matamda chanadraba punsi oina atopada wahanbagum thokani masi tawroidabani. Hazrat Muhammad Mustafa sallallahu alaihi wasallam na pokpa ase tabung panbada matam kuina nan sinduna lairuraba miyoibagi laibak honghanbaga loinana miyoibagi punsigi yawonda leptana chawkhatpa purakpagi anauba numit thokpagum oiki. Hazrat Muhammad Mustafa sallallahu alaihi wasallam taibang panbasida laknamdrabadi dharmagi yumpham masidagi miyoibagi fazaba lamchat semba oiriba amasung chawkhatpagi hawpham oiriba punamak ato mangkhiramgani haibata haiman mathokloi. Thangai sengnamak Hazrat Muhammad Mustafa sallallahu alaihi wasallam taibang punamakki thaujani yengbiyo Quran surah number 10 ga mathoi ayat number 1 taret. Hazrat Muhammad sallallahu alaihi wasallam na nomodol gi lamjing thaumai ado taibang panbasida miyoibagi punsi haubadagi matamgi oina lakhiba paigambar singna mathang sinnaduna lakpa amuk hana mairi chawna chukhatpirambani madugi mangal tayung sinna thungna phangnakhibani. Tayung panbada Islam dharma Islam dini Islam lakpa se haukharba juk zamana tata leiramba paigambar singi kauna khargadaba paujel singbu amok hingat hanbani asina Quran Sharif lairik singi mama hainaribani. Aduga kasin ginung watuna saba loisil lamdraba paigambar gi yum Hazrat Muhammad Mustafa na waliba kachin ginung adu oiduna saba loisil lambani haibadi mapung phaba din Islam purak lambani. Mapung phaba din Islam ase taibung miyoibagi lengdraba amasung masina khwaidagi phaba mapung phaba dharma aduni. Aikoina Hazrat Muhammad Mustafa sallallahu alaihi wasallam gi mapok numit ningsingba numitta isagi samajgi amadi leipaki oiba punsida Quran gi paujien gi matung inna masung rasul gi tungin ba oina aikoi gi thaudang kadai phawba pangthok labage haibagi hisab yengpham thoi amasung naina pham thoi karigumba hairiba laki nabi na purak lambi paujien aduga lapnarabadi madu naksinba amasung madugi kadam khongthang lambi aduda tananaba hotnagadabani amasung lakadaba iro inaw singsu hairiba chumba lambi aduda punaba hotnagadabani. Matam adu khaktada aikoi nabi Muhammad sallallahu alaihi wasallam gi tunginba amasung masam mahakki nungsibagi sakhi piba ngamgadoribani. Madu natragadi supnagi maming khaktagi muslim oiduna tokkani ming khakta amasung marka maithong koi topi amasung pajama khaktanadi yaroi. Quran gi pautaki matung ina chatuna Hazrat Muhammad Mustafa na matamdugi mo labam sung amam badata duna leiruraba taibang pan anauba tayong pan bagi laidai pak wahin khibani. Aduga rasulgi tungin bani hairiba aikoi ngasi isagi amasung miyoibagi yai phanaba amasung tungi punsigi tamak kari taure haisige amadi laiminari ba to pazati singna aikoi pu uraga kari khandari bage amasung laiminari ba to pazati singda aikoi gi freedom aikoi gi phazaba aikoi gi seba aikoi gi firef
ꯑꯩꯈꯣꯏ ꯁꯛꯐꯝ ꯀꯔꯤ ꯑꯣꯏꯅ ꯎꯠꯂꯤꯕꯒꯦ? ꯔꯁꯨꯜꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡꯕꯗ ꯊꯥꯒꯠ ꯏꯁꯩ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯕ ꯉꯝꯗꯕ ꯐꯝꯐꯝ ꯁꯤꯟꯕꯅ ꯔꯁꯨꯜꯕꯨ ꯅꯨꯡꯁꯤꯕ ꯎꯠꯄꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯉꯁꯤ ꯃꯤꯑꯣꯏꯕꯅ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯥꯕꯦ ꯍꯌꯥꯠ ꯄꯥꯝꯃꯤ, ꯃꯗꯨ ꯀꯨꯔꯥꯟꯗ ꯇꯨꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯦ ꯃꯤꯄꯨꯝ ꯇꯤꯡꯅ ꯐꯪꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ꯫ ꯑꯥꯕꯦ ꯍꯌꯥꯠ ꯍꯥꯏꯕꯗꯤ ꯁꯤꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃꯔꯇ ꯑꯗꯨꯅꯤ, ꯃꯍꯤ ꯑꯗꯨꯅꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯀꯨꯔꯥꯟꯒꯤ ꯐꯖꯔꯕ ꯄꯥꯎꯖꯦꯜ ꯑꯃꯁꯨꯡ ꯔꯁꯨꯜꯒꯤ ꯃꯛꯇ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯊꯤꯕ ꯁꯛꯐꯝꯅ ꯂꯨꯝꯁꯤꯜꯂꯕꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯂꯥꯛꯂꯣ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯂꯝꯕꯤꯗ, ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯄꯥꯎꯖꯦꯜꯒꯤ ꯂꯝꯕꯤꯗ, ꯌꯥꯏꯐꯕꯒꯤ ꯂꯝꯕꯤꯗ, ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ, ꯃꯣꯍꯁꯤꯟꯒꯤ ꯊꯥꯛꯇ꯫ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯗꯨꯉꯩ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯋꯥꯡꯗ ꯋꯥꯡꯈ꯭ꯔꯕ ꯊꯥꯛ ꯌꯧꯖꯅꯕ ꯍꯥꯏꯕꯗꯤ ꯌꯧꯕ ꯉꯝꯅꯅꯕ ꯊꯧꯔꯥꯡꯁꯨ ꯇꯧꯕꯤꯈ꯭ꯔꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯡꯂꯕ ꯀꯨꯔꯥꯟꯗ ꯄꯜꯂꯤꯕ ꯍꯖꯔꯠ ꯑꯥꯗꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯣꯜꯁꯤꯡꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ ꯁꯨꯔꯥ ꯅꯝꯕꯔ 2 ꯑꯌꯥꯠ ꯅꯝꯕꯔ 39 ꯑꯃꯁꯨꯡ 38꯫ ꯀꯨꯝꯊꯈ꯭ꯔꯣ ꯅꯈꯣꯏ ꯃꯐꯝꯁꯤꯗꯒꯤ, ꯇꯁꯦꯡꯅꯃꯛ ꯑꯩꯉꯣꯟꯗꯒꯤ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯉꯣꯟꯗꯒꯤ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯂꯝꯖꯤꯡ ꯑꯃ ꯂꯥꯛꯀꯅꯤ꯫ ꯑꯩꯒꯤ ꯂꯝꯖꯤꯡꯒꯤ ꯃꯈꯥꯗ ꯆꯠꯂꯤꯕ ꯃꯤ ꯑꯗꯣ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯋꯥꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯂꯧꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯩꯀꯣꯟꯒꯤ ꯃꯔꯨꯞꯅꯤ, ꯃꯈꯣꯏ ꯃꯗꯨꯗ ꯂꯩꯔꯒꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯃꯁꯥꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯕ, ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯊꯥꯛ ꯌꯧꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯗꯨꯒꯨꯝꯕ ꯊꯥꯛꯇ ꯌꯧꯕ ꯉꯝꯅꯅꯕ ꯇꯥꯏꯕꯪ ꯃꯄꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯤꯑꯣꯏꯕꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜ ꯑꯃꯁꯨꯡ ꯄꯥꯎꯖꯦꯜ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯃꯤ ꯊꯥꯕꯤꯔꯛꯏ꯫ ꯁꯤꯒꯨꯝꯕ ꯄꯥꯎꯖꯦꯜ ꯑꯃꯁꯨꯡ ꯄꯥꯎꯖꯦꯟꯕ ꯑꯗꯣ ꯄꯨꯔꯛꯄ ꯃꯤꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯃꯤ ꯑꯗꯣ ꯄꯨꯏꯅ ꯆꯦꯟꯕ ꯙꯔꯃ ꯂꯩꯕ ꯃꯤ ꯑꯣꯏꯗꯨꯅ ꯔꯣꯍꯥꯅꯤꯌꯠꯀꯤ ꯁꯛꯇꯤꯒꯤ ꯃꯇꯣꯟ ꯌꯧꯕ ꯉꯝꯃꯤ꯫ ꯁꯤꯒꯨꯝꯕ ꯄꯥꯎꯖꯦꯜ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯣꯏ ꯑꯃꯁꯨꯡ ꯑꯆꯨꯞꯄꯗ ꯃꯗꯣ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯐꯝꯗ ꯑꯜꯂꯥꯍꯒꯤ ꯄꯥꯎꯖꯦꯜ ꯄꯨꯔꯛꯄ ꯃꯤꯁꯤꯡꯕꯨ ꯄꯩꯒꯝꯕꯔ, ꯅꯕꯤ, ꯔꯁꯨꯜ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯄꯩꯒꯝꯕꯔ 1,14,000 ꯆꯥꯎꯔꯥꯛꯅ ꯂꯥꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯄꯩꯒꯝꯕꯔꯁꯤꯡ ꯑꯁꯦ ꯖꯥꯇꯤ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗ ꯂꯩꯈ꯭ꯔꯦ꯫ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯁꯦꯡꯂꯕ ꯂꯥꯏꯔꯤꯛ ꯀꯨꯔꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏ: ꯖꯥꯇꯤ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗ ꯑꯜꯂꯥꯍꯒꯤ ꯄꯥꯎꯖꯦꯜ ꯄꯨꯔꯛꯄ ꯃꯤ ꯂꯩꯈ꯭ꯔꯦ꯫ ꯁꯨꯔꯥ ꯅꯝꯕꯔ 13 ꯑꯌꯥꯠ ꯅꯝꯕꯔ 8꯫ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯥꯎꯖꯦꯜ ꯄꯨꯕ ꯃꯤ ꯊꯥꯈꯤꯗꯦ ꯅꯠꯇꯅ ꯃꯥꯒꯤ ꯖꯥꯇꯤꯒꯤ ꯃꯔꯣꯜ ꯈꯪꯕ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡꯗꯨꯗ ꯄꯥꯎꯖꯦꯜ ꯑꯗꯣ ꯁꯦꯡꯅ ꯈꯪꯍꯟꯅꯅꯕ꯫ ꯁꯨꯔꯥ ꯅꯝꯕꯔ 13 ꯑꯌꯥꯠ ꯅꯝꯕꯔ 4꯫ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯅ ꯅꯪ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯪꯒꯤ ꯃꯥꯡꯗ ꯄꯥꯎꯖꯦꯜ ꯄꯨꯕ ꯍꯥꯏꯕꯗꯤ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯃꯤꯁꯤꯡ ꯊꯥꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯗꯤ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯦ, ꯅꯪꯉꯣꯟꯗ ꯈꯪꯍꯟꯗꯕ ꯑꯇꯩꯁꯨ ꯂꯩꯔꯤ꯫ ꯁꯨꯔꯥ ꯅꯝꯕꯔ 90 ꯑꯌꯥꯠ ꯅꯝꯕꯔ 69꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯤꯟꯗꯨꯁꯤꯡꯅ ꯑꯕꯇꯥꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯊꯣꯏꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯨꯁꯂꯤꯝꯁꯤꯡꯅ ꯄꯩꯒꯝꯕꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯊꯣꯏꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯍꯤꯟꯗꯨꯁꯤꯡꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯕꯇꯥꯔ 7 ꯄꯣꯛꯈ꯭ꯔꯦ꯫ 10ꯁꯨꯕ ꯑꯕꯇꯥꯔ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯉꯥꯏꯅꯔꯤ꯫ ꯄꯩꯒꯝꯕꯔꯁꯤꯡꯅ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯄꯥꯎꯈꯣꯜꯂꯣꯏꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯖꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯖꯤꯡꯕꯤ, ꯄꯥꯞꯀꯤ ꯒꯨꯅꯥꯒꯤ ꯊꯕꯛ ꯇꯧꯍꯟꯗꯦ, ꯂꯝꯆꯠ ꯆꯨꯝꯍꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯃꯤꯑꯣꯏꯕꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤ ꯆꯠꯍꯟꯗꯨꯅ ꯋꯥꯡꯗ ꯋꯥꯡꯈ꯭ꯔꯕ ꯊꯥꯛ ꯌꯧꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯡꯗ ꯋꯥꯡꯈ꯭ꯔꯕ ꯊꯥꯛ ꯑꯁꯦ ꯃꯄꯨ ꯃꯅꯥꯏꯒ ꯃꯔꯤ ꯂꯩꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯔꯨꯍꯀꯤ ꯃꯇꯦꯡꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯔꯨꯍꯗ ꯔꯨꯍꯥꯅꯤꯌꯠꯀꯤ ꯍꯥꯏꯕꯗꯤ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯊꯧꯖꯥꯟꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯑꯣꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯀꯅꯥꯒꯨꯝꯕꯅ ꯏꯁꯂꯥꯝꯕꯨ ꯑꯀꯛꯅꯕ ꯖꯥꯇꯤ ꯑꯃꯠꯇꯒꯤ ꯇꯣꯉꯥꯟꯕ ꯙꯔꯃ ꯑꯣꯏꯅ ꯎꯅꯕꯁꯨ ꯌꯥꯎꯏ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯀꯨꯔꯥꯟꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯇꯥꯏꯕꯪ ꯑꯆꯨꯞꯄꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯁꯦꯡꯇꯣꯛꯄꯤꯔꯤ꯫ ꯃꯁꯦ ꯍꯥꯏꯕꯗꯤ ꯏꯁꯂꯥꯝ ꯑꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤꯁꯤꯡꯗ ꯃꯄꯨꯒꯤ ꯄꯥꯎꯈꯣꯜꯂꯣꯏ ꯂꯥꯛꯈꯤꯗꯕ ꯂꯩꯈꯤꯗ꯭ꯔꯦ, ꯃꯗꯨ ꯃꯈꯣꯏꯒꯤ ꯂꯣꯜ ꯈꯪꯕ ꯃꯖꯥꯇꯤꯁꯤꯡꯒꯤ ꯑꯊꯣꯏꯕ ꯑꯈꯟꯅꯕ ꯃꯤ ꯑꯣꯏꯒꯅꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯗ ꯃꯁꯛ ꯅꯥꯏꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯍꯤꯔꯣꯁꯤꯡ ꯏꯔꯥꯠꯅꯔꯤ, ꯃꯈꯣꯏꯒꯤ ꯐꯤꯗꯝ ꯂꯧꯅꯔꯤ꯫ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯂꯝꯕꯤ ꯂꯝꯇꯥꯛ ꯂꯝꯖꯤꯡꯂꯝꯂꯦ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯃꯤꯔꯣꯜ ꯑꯃꯗꯒꯤ ꯃꯤꯔꯣꯜ ꯑꯃꯗ ꯂꯥꯜꯂꯛꯄꯗ ꯃꯤꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯄꯥꯎꯖꯦꯜꯁꯤꯡꯗ ꯌꯥꯎꯕ ꯑꯆꯨꯝꯕꯗꯣ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯈꯪꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯈꯪꯅ ꯃꯅꯤꯡ ꯃꯈꯥ ꯇꯧꯕꯗꯒꯤ ꯃꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯥꯝꯂꯝꯗꯕ ꯍꯩꯔꯝꯗꯕ ꯆꯠꯅꯕꯤ ꯀꯌꯥ ꯙꯔꯃꯒꯤ ꯃꯤꯡꯗ ꯃꯄꯥꯟ ꯍꯥꯏꯕꯗꯤ ꯄꯥꯂꯟ ꯇꯧꯅꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯔꯇꯤ ꯄꯨꯖꯥ ꯃꯨꯔꯇꯤ ꯂꯥꯠꯄ ꯑꯁꯤꯁꯨ ꯑꯃꯅꯤ ꯑꯇꯣꯞꯄ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯂꯥꯟꯅ ꯊꯥꯖꯅꯕꯤ ꯀꯌꯥ ꯄꯨꯁꯤꯜꯂꯛꯇꯨꯅ ꯙꯔꯃ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯈꯔꯒꯤꯗꯃꯛꯇ ꯙꯔꯃꯒꯤ ꯁꯔꯨꯛ ꯑꯃꯃꯝ ꯑꯣꯏꯍꯟꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯖꯔꯠ ꯃꯣꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯖꯥꯇꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯕꯤꯆꯥꯔꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯎꯍꯟꯕ ꯐꯤꯗꯝ ꯑꯃ ꯑꯣꯏꯅ ꯊꯥꯕꯤꯔꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯊꯥꯕꯤꯔꯛꯈꯤꯕ ꯃꯄꯨꯒꯤ ꯄꯥꯎꯖꯦꯟꯕ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯄꯥꯎꯈꯣꯜꯂꯣꯏ ꯍꯥꯏꯕꯗꯤ ꯄꯥꯎꯖꯦꯟꯁꯤꯡ ꯑꯗꯣ ꯁꯨꯞꯅꯒꯤ ꯑꯆꯨꯝꯕ ꯃꯄꯨ ꯑꯃꯠꯇꯕꯨ ꯊꯥꯖꯕ ꯑꯃꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯄꯥ ꯍꯖꯔꯠ ꯑꯥꯗꯝ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯃꯁꯨꯡ ꯏꯃꯥ ꯍꯋꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯏꯃꯥꯟꯒꯤ ꯊꯥꯛꯇ ꯇꯝꯕꯤ ꯇꯥꯛꯄꯤꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯈꯤꯕ ꯃꯥꯒꯤ ꯂꯣꯟꯗ ꯂꯥꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯠꯅꯕꯤ ꯁꯔꯤꯌꯠꯀ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯁꯂꯥꯝꯅꯤ ꯑꯃꯁꯨꯡ ꯏꯁꯂꯥꯝꯒꯤ ꯁꯔꯨꯛꯅꯤ ꯖꯥꯇꯤ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗ ꯄꯩꯒꯝꯕꯔ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯨꯔꯥꯟꯅ ꯇꯥꯛꯄꯤꯔꯦ ꯑꯁꯤꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯂꯩꯔꯤꯕ ꯖꯥꯇꯤꯁꯤꯡ ꯅꯛꯁꯤꯟꯅꯅꯕ ꯂꯝꯕꯤ ꯁꯦꯝꯕꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯨꯔꯥꯟꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯃꯠꯇꯅꯤ ꯁꯨꯔꯥ ꯅꯝꯕꯔ 2 ꯑꯌꯥꯠ ꯅꯝꯕꯔ 213 ꯀꯨꯔꯥꯟꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯁꯂꯤꯝꯁꯤꯡꯅ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯈꯤꯕ ꯄꯥꯎꯈꯣꯜꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯨꯁꯂꯤꯝ ꯍꯥꯏꯅ ꯈꯪꯅꯔꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯄꯥꯎꯖꯦꯜ ꯄꯨꯔꯛꯄ ꯃꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯜꯂꯥꯍꯒꯤ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜ ꯄꯨꯔꯛꯄ ꯃꯤ ꯄꯩꯒꯝꯕꯔ ꯅꯕꯤ ꯔꯁꯨꯜ ꯂꯥꯛꯄꯒꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯅꯥꯏꯍꯜꯂꯤ ꯑꯍꯥꯟꯕ ꯄꯩꯒꯝꯕꯔ ꯃꯄꯨꯒꯤ ꯄꯥꯎꯈꯣꯜꯂꯣꯏꯗꯤ ꯍꯖꯔꯠ ꯑꯥꯗꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯅꯤ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯍꯖꯔꯠ ꯃꯣꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅꯤ ꯀꯨꯔꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯃꯣꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕꯅꯤ ꯄꯩꯒꯝꯕꯔꯁꯤꯡꯒꯤ ꯄꯔꯦꯡꯗ ꯑꯔꯣꯏꯕꯅꯤ ꯁꯨꯔꯥ ꯅꯝꯕꯔ 39 ꯑꯌꯥꯠ ꯅꯝꯕꯔ 90 ꯃꯔꯝ ꯑꯁꯤꯅ ꯍꯖꯔꯠ ꯃꯣꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯃꯄꯨꯒꯤ ꯄꯥꯎꯈꯣꯜꯂꯣꯏ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯃꯍꯥꯛ ꯑꯔꯣꯏꯕ ꯈꯇꯃꯤꯜ ꯅꯕꯤꯅꯤ ꯍꯖꯔꯠ ꯃꯣꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯈꯔꯗꯒꯤ ꯑꯣꯏꯕ ꯄꯩꯒꯝꯕꯔ ꯅꯠꯇꯦ ꯍꯥꯏꯖꯈ꯭ꯔꯦ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯄꯩꯒꯝꯕꯔꯅꯤ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯨꯝꯕ ꯄꯨꯔꯛꯄ ꯄꯥꯎꯈꯣꯜꯂꯣꯏꯅꯤ ꯑꯜꯂꯥꯍꯒꯤ ꯃꯐꯝꯗꯒꯤ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗꯒꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯥꯎꯖꯦꯜ ꯀꯨꯔꯥꯟ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯤ ꯁꯨꯞꯅꯒꯤ ꯖꯥꯇꯤ ꯑꯃꯈꯛꯀꯤ ꯂꯣꯜ ꯑꯃꯈꯛꯀꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯔꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏ ꯁꯨꯔꯥ ꯅꯝꯕꯔ 9 ꯑꯌꯥꯠ ꯅꯝꯕꯔ 159 ꯐꯪꯕꯤꯒꯅꯤ ꯍꯦ ꯃꯤꯑꯣꯏꯕꯁꯤꯡ ꯇꯁꯦꯡꯅꯃꯛ ꯑꯩ ꯍꯥꯏꯕꯗꯤ ꯃꯣꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯂꯥꯛꯄ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯃꯤꯅꯤ ꯑꯃꯨꯛꯁꯨ ꯁꯨꯔꯥ ꯅꯝꯕꯔ 33 ꯑꯌꯥꯠ ꯅꯝꯕر 19 ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯅ ꯅꯪꯕꯨ ꯍꯦ ꯃꯣꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯊꯥꯈꯤꯗꯦ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯔꯥꯎ ꯄꯥꯎ ꯄꯨꯕ ꯑꯃꯁꯨꯡ ꯋꯥꯔꯛꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯥꯝꯕ ꯃꯤꯅꯗꯤ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯍꯔꯥꯎ ꯄꯥꯎ ꯄꯨꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯙꯔꯃ ꯀꯥꯡꯂꯣꯟ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡꯗ ꯂꯩꯔꯤꯕ ꯑꯔꯥꯟꯕ ꯑꯃꯁꯨꯡ ꯃꯗꯨꯅ ꯐꯠꯇꯕ ꯄꯨꯟꯁꯤꯕꯨ ꯆꯥꯎꯊꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯇꯁꯦꯡ ꯕꯤꯆꯥꯔ ꯄꯨꯔꯛꯇꯨꯅ ꯕꯤꯆꯥꯔ ꯃꯥꯡꯗ ꯊꯝꯗꯨꯅ ꯑꯆꯨꯝꯕꯗꯨ ꯎꯍꯟꯕꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕꯗꯨꯗ ꯆꯠꯂꯕꯗꯤ ꯃꯈꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯐꯖꯅ ꯄꯨꯟꯁꯤ ꯂꯦꯜꯍꯜꯂꯤ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯤꯡꯆꯠꯀ ꯂꯣꯏꯅꯅ ꯂꯩꯍꯧꯏ ꯃꯤꯑꯣꯏꯕꯅ ꯐꯤꯗꯝ ꯑꯣꯏꯍꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯔꯨꯍꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯊꯨꯡꯈꯤ ꯑꯃꯁꯨꯡ ꯋꯥꯔꯛꯄꯤꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯗꯨꯅ ꯑꯃꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯆꯠꯅꯕꯤ ꯑꯔꯥꯟꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯕꯤꯆꯥꯔꯒꯤ ꯁꯛꯇꯤ ꯑꯗꯨ ꯂꯩꯅ ꯕꯤꯆꯥꯔ ꯇꯧꯖꯗ꯭ꯔꯕꯗꯤ ꯑꯆꯨꯝꯕꯕꯨ ꯌꯥꯖꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒꯨꯝꯕ ꯇꯝꯊꯤꯕ ꯗꯟꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯍꯟꯕ ꯑꯃꯁꯨ ꯑꯣꯏꯅꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯙꯔꯃꯁꯤꯡ ꯑꯃꯁꯨꯡ ꯙꯔꯃꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯇ ꯄꯩꯒꯝꯕꯔꯒꯤ ꯄꯔꯤꯡꯗ ꯍꯥꯏꯕꯗꯤ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯄꯥꯎꯖꯦꯟꯕꯁꯤꯡꯒꯤ ꯄꯔꯤꯡꯗ
ꯑꯔꯣꯏꯕꯗ ꯂꯥꯛꯀꯗꯕ ꯄꯩꯒꯝꯕꯔ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥꯒꯤ ꯋꯥꯔꯣꯜ ꯄꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥꯃꯨꯛꯇ ꯑꯔꯣꯏꯕꯗ ꯂꯥꯛꯀꯗꯕ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥꯒꯤ ꯃꯇꯥꯡꯗ ꯄꯟꯗꯨꯅ ꯍꯥꯟꯅ ꯊꯝꯕꯤꯔꯝꯂꯕꯅꯤ. Hey there. Subscribe to my channel and also press this bell icon.